Kanglaipak Communist Party Military Council KCP MC Progressive na Arambai tengol gi mathakta warning tawkhri. KCP MC Progressive hariba Facebook page asida warning to Arambai tengol haidana warol makak thagalaklei madudi 13 August ki wathok ta senaba miyoising Arambai tengol gi miyoising na kangkhatpa manba maongda party gi mayok ta khudombi singlaklibadu afaba oiroi nasa gi mongpham thijabaga pangkhak oigani KCP MC Progressive na sangsilak palambi dagi handokho Arambai tengol gi mingcha thinabasu makha tana tawba yaroi laibak thugaiba Arambai tengol na kangkhalakpa taragadi Arambai tengol gi mathakta athingba thamlakani ireisa ama oina party na paikhalakpa thabak singda apen penda phongdokpadi matam supada taramna ui khudom bi singlaga award pass haraklagadi khwaidagi tamthiba yeknaba oirakani kawgunu Mama mapa imung manung singnasu Arambai tengol gi mingda laiba khabai khara sariba nasanasu singsu matam leiringai ajin punsin hobana punamaki yaifabu oigani makha tana Arambai tengol gi ireisa singna party gi mayokta kalak kanjau hulaklagadi chapchaba thabak paikhatkani KCP MC Progressive Standing Committee Sumna hariba KCP MC Progressive ki pista phongdorali ningsingba yabadi 13 August Patriots Day gi numitta Kumal Lampakta Amphana Sinba Rock Concert Amada Leibang Ningba Patriotic Chong Sakpagi Mahut Yeng Bada Yamna Nuai Taba Leibang Masa Tadawa in Kalak Liba Nupi Masan Nupa Masa Singna Yu Taksin Jasalaga Ungba Panba Amadi Yeng Bada Nuai Taba Todokaya Tokiba Adugi Matanga KCP MC Progressive Nazu Horamadu Siliba Organizer Sing Amadi Madu the Saruk Yariba band members Singbusu Kokalaga Wakan Tamin Nabagi Todok Sing Nasing Asimak Matang Matang Tokuna Lak Libani Boxing asiga mari leinana hoina satharakpa thoram singda Arambai tengol na khudum bi singduna kangkhatpa manbagi thawong asi yawi haibadagi KCP MC na homsing asi warning sing asi Arambai gi mathakta thamlakpani jiningba wafamdi abu oire amabu oire maitai masa masengi marakta thokpa asigumba thodok asidi ka hena thon janingde maramdi Manipurda hojik thokliba issue haibadi illegal immigrants sing na satharakliba ima leibak pu singnaba ima leibak pu temsingnarakpa asigi lanfam asi loisanba leitana phongphong sana leiribani marak asida masengi marakta sopa ikhogi ifurup asibu yengsilliba masengi marakta yengthinaba haibasi yeknabana ukhraga yamna nungaigadaba adugumba chafu kairaga kwangna harawi haiba thodo adu tagani aiseningbadi channel asigi maikaidagi Iraisa ifurup ijati asida leiminariba khundaminariba yelhomi khudima amatoina punsinduna apunbagi saktam amada malaiba asibu kannaba manglomda changsinminaba haiba asi channel asigi maikaidagi ju request tawjari Makha satharakpo oina KCP MC Progressive na Arambai tengol gi mathakta thamlakliba warning adugi paokhum da Robin Mangang khwairakpamna asumna phongdorakli hanadi FB da naha singna pangai hainabana makhal amani hojikti wase luraklabani na aina AT gi mahut chinjaraga wafam amata thamjage KCP MC Progressive na afafata khanthadana Arambai tengol gi mathakta hekta warning tawbasi yamna leibak macha tade naha singi asawba ikhoina phajinba ngamlaktaba yai Hojiki oiriba situation asida aikoi masel yangthinaba matamdi sugoi oide KCP MC Progressive na mafam matam ama sinbirao natraga aikoina sinjau haibra aduga high level da yamna lemna semai tathok tasin taunasi natraga di mairik pidagi maijawi olakpada mangja duise kana sunate ima lebak asini Arambai tengol na kana gi sumchang changba natraga mayokta lepa lejikhije Sumnatang ireisa ama oina aran asoi khudimak khara khara yengnaduna ngakminnas haijabadani 13 August ki concerta AT ga suhiram amat da mari leinajade KCP MC Progressive ki contact ngaijari thagatchari